ngasi phongkiba tongan tongan ba manipuri se phongsingdagi amasung thokiba thawdo wathokingdagi maru oibe I pausing kongasaraga manipur top channel gi maikeidigi myamna thamjagi hanbada tata tiperna thomlamba miyo ama lekhidre national highway 102 gi kaksing police station konba kurau pokpi village da paleldagi kaksing lomna thorokpa tata tiper amana miyo ama thombadagi laikatnaba ngamdana mafam aduda lekhidre hairi highway gi nakal da leiba khong lambi da makhong na sattuna leiba miwe aduda tata tiper aduna thomlamlaga mafam adudagi gari adu thaukhibani gari adu gi number khangba ngamhodre hari tata tiper na thomlamba aduna maramoiduna leikidraba miwe adu gi asiba haksang adu ngasi jenims ki mokta kaksing district police na thamkre hari leikidraba nupa adu gi masak maming amadi leifam na singba haujik phawi oina khangba leitri haina pausna su phongdorakli Atopa Pawamana Kulai Paibisingna Fazin Kiba driver ani Thadorakre Tenopal District Tauksiam Police Station gi Manung Sana Leiba New Kaifundai National Highway 37 da Ngaranung Tilpung ani ga minute nifu ko mga rom tabada NACN ki ni singnaba Kulai matik sa na paiba miyoy mga rom na phakiba kwa manamadi kwa marupuba gari ani gi driver amaga handleman amaga Fazin Kiba dunga sinung Tilpung ani rom tabada Thadorakre hadi Paruraba miyoy sing adudi driver ibotomi say kuntragani thoi lephamna jeri sanapur amadi handleman kaisam deben say kuntra lephamna kasar sonapur dagini haidi police ki pawamana phongdorakpada jeri bamdagi imphal tamna lakpa kwa maru mana purakpa DI tata amadi bolero camper gi driver ama handleman amaga new kaikundai area dagi khulai paibisungna fakre habigi paw hek phangbaga Manipur police commando Asi Kaikundai da leiba AR gi apunba timamana makhoi ani gi khungul leiduna lakpane dubu miyoi ani edu ngasinung tilpung ani rom tabada thadorakhibani haina spali marak thani state gi wangbada thokpa paw khara myamna thamjage protesters sing amadi friends kenboy gi marakta khut thoknabada ani sere taragani pan sokle nongsup thangba Niger da ngarang protesters singa French military kanboy ani gi marakta akan makhu thokna khiba thawdo amada yamdrabada miyoi ani sikre aduga miyoi taragani pana asu apan mayona khre protesters singa duna Burkina Faso ngamkhai fauduna satpa yaroi haina athingba thamlingai sairakta French ki military kanboy aduna sangshilakpadagi nakal ani gi marakta kana khut thokna khibani haina Niger government asu phongdorakhi Kuzu Kulai Pik Thana Purakiba Gari Sing Amadi Logistic Truck Sing Ngamkhoi Paring Fauduna Lakibani Atopa Pawamana Leibak Ayamada Omicron COVID variant Sandorakpadagi Malem Pumba alert laikre Handaka South Africa di ihan hana Sandorakraba COVID-19 dagi hena sathiba masumiyoi amadagi atopa miyoi singda launa ganbagi sangsu ka hena wangba Omicron Berena Malemgi tuan tuan lebak singna thuna yangna sandorakpa thengnabadagi lebak khudimok alert oina leire tuan tuan ba malemgi lebak singna tamthiraba Omicron variant asi laksinanaba akanba khongthang paikhatnaba honakre United Kingdom government hanadagi leba aduda satnaduna leheliba miyamna tangai fadana marks upkadabani haiba rulesing nawhongnana sesinankre leba aduda Omicron variant mayoknaraba miyoi ani nauna thengnakraba matungda atopa lebak singdagi lakpa miyoi sing tangai fadana COVID-19 gi test tawgadabani haina sulaukthokre atopa paw manamo laining thau puthiba sanglen gi thongi so fakairamle Waitonda leiba laining thau puthiba sanglen gi thongi so sakangdabasingna fakairamle haina laining thau puthiba thawgalupki BHP Laitan Them Rajesh na phungdorakli Rajesh na makha tarakpada Waiton gi tuan tuan ba laikai da leiba club mari maira paibi lup ohum amadi singlup mari na punsilaga semlakpa thawgallup ki miphamama haukiba November kun ga mari da laibung da pangthokhi amasu mifam pangthokpagi mayam laknabada so phakai ba khanglakibani nauna thau purakliba thawgalupki thau pubusingna honaduna laibung leiriba mafam state land oirambadagi pata land da onthokpa amadi atai thabak thoram kyada ayet papiba manba mawongna satharakpa thawong manbadagi mara leibasing sangjaraknaba matam piduna lakpani haina spali atopa paw manamo asiba haksang purakpa gari amana truck amada thomjinbada taragani pansire
West Bengal gi Nadia district ngasi aroiba mathau mangam pangthoknabagidama asiba haksang puduna lakiba mini truck amana khamduna leiba truck amada thomjinmadagi nupi taruk yauna yamdrabada miyoi taragani pan sikre haina police na phongdokre police official amana phongdokpagi matung ina thaudo adu ngasi anganbada Nadia district ki Inskhali area da state highway amada thokibani Mana haiki asiba haksang puduna lakiba mini truck aduna highway adugi matai da khamduna leiba nung thanna yawbo truck ama thomjin maduda miyoi taragani khudakta sibuga loinana atopa kaya mukna soki asokpa sing adu khudakta maphamdigi miyam amasung police na manak nakpada leiba Satinagar General Hospital pukhatki adubo asokpa taruk amasu lekatnaba ngamdana siki haina makna phongdokhi official duna haiki haujiksu asokpa kharagi phibam lubadagi Krishnanagar Hospital makatana pukre asokpa mana phongdokpagi matungina akoiba mathau mangam pangthoknabagidamak leikidraba miye edu Sagdahadagi Navadip ground tamna purakpada leibak thiba thaudo adu mayoknakibani mini truck aduda makhoi kunthraga manga tonglakhibani haina sumhakna phongdokli loisilakpoina topa pawa mana izat manghalaba matungda hatoklamle mayai thangba Mumbai gi Kurla da leiba mi leinadaba ahangba building amada sei kullom surabi nupi ama izat manghalaga hatoklamle haina police na ngasi phongdokre police gi matungina phibam sokshilaba nupi edugi haksang du ngarang numidang wairam mathol tarago humdoi gi building adudagi berenda dagi phangkhibani police official amana haki nupa masa khara building adugi berenda da video number satpada asiba haksang do thengnarakibani amasum thawdok tugi matangda makhoina police ta paw pirakhi paw phangbaga khudakta binoda babe police station gi team ama thawdok thokpham du da satki amasum haksang adu laukhatlaba matung postmortem tawki haina phongdokladuna mahna haiki postmortem gi report ki nupi adu hatringa gi mamangda izat manghan ki haiba khangmangamle thaudo suki matangna police na Indian Penal Code ki section 376 namduna izat manghan ba amasum 302 mi hatpagi makhar case malakhatle haina official duna phongdokli amaromda deputy commissioner of police Pranay Asokna haiki thaudo suki matangna thigatpadagi thabak sathanaba akhanaba police team sing semle nupi adugi masak maming khangdoknaba su police na honari haiba wafam su DKP na phongdor nari haina su paus na makhatana pali amasung asi phongkiba amasum thokiba thaudo wathoksingdagi maruoiba state sigoiba headlines khara mohana myamna thamjage Sursampur ambush NIA na case register tawkhre police na yamlaba numai sing fogatkre Thaubal district ki mafam amadagi UG group amagi oiramgani haina thajaba losinduna thamlamba yamlaba nongoi sing fogat pangam khibaga loinena saliba November 13 de Sursampur district ki Singhat area gi ngamkhai gi tainaba mafamda RPF ki Sinmiluf PLA na ambush tawbada Assam Rifles ki Colonel ama maki imungi miyoi sing yauna miyoi tare sikiba thawdoki matangda National Investigation Agency NIA na case ama register tawkhre thaudo asigi matangda case ama lokhat ke haiba wafam gi matangda NIA na Ministry of Home Affairs da proposal ama numit kharani gi mamangda thagat khi amade proposal aduda ministry na ayaba pirakpadagi case ama register tawkhibani haina paus na makhatana phongdorakli adu haujiko inadi pausu matang sa lusinjarage amasum pathoksa ki bizda so ki bulan ki kya yaurs myam nga pigani amasum matam ge maroibi I pauksing myam da leptun update pizara khainisu channel asigi mekei digi myam da thamjari and thank you